Rashtrapati Bhavan manungda leiriba Mughal Garden bu Center nangarang Amrit Udyan haina mingthonkhre. Hairiba anauba mingthol asi India ki President Rashtrapati Murmurna India na maning makha tamlakpa sahi humpudara manga mapung farakpaga mari leinana sathariba azadi ka Amrit Mahotsab thorom asigi manung channa maming ase thonkibane. Hairiba Amrit Udyan asi ngasi President Murmurna nauna maikhum hangdoklagane. Mughal Garden asigi manungda leiriba Herbal Garden, Bonsai Garden, Central Long Garden amadi Circular Garden sing asi handaki oina tha anirom miyam gi damak hangduna thamlagane. Rashtrapati Bhavan gi official website ta yauribagi matung inna Amrit Udyan haina mingtholaba lekol asi Jammu amadi Kashmir da leiriba Mughal Garden, Taj Mahal gi akoibada leiriba lekol loinana India amadi Persia gi ayekpa lai sing adu gi saktam sing da yumpham oiraga semgat lakhibane.